Pausada yumpam iba maru iba pau khara update tawjari. Miyoy ahum tongba kar ama isingda tasinduna miyoy ahum hagsiraga layramle. Yamna laybak thiba thawdog amada ngarang ahing kar amada tongduna lakminaba miyoy ahum. Jiribamgi Kalinagar Part 1 da layba Seki Farm Big Farm mayada layba pugri amada gari adu tasinduna accident thokpadagi miyoy ahum hagsire. Laybak thiba thawdog adu karma matamda thokiba thawdogno haiba khangba ngamdre. Ngasi ayu working set pemiyo sing urak pada gijiri polis da pau pidu na kangan ki aire. Gari manu da sido lai ramliba miyo hum thongka tafam Sarasandra Sharma alas nawa apok lai kitrabati S Jai Gopal Sharma. Sahi nifogani pan lai fam na Kalinagar part number 1 jiribam. Laukdongbam Anil Singh apok lai kitraba L Irabot sahi nifoga manga lai fam na Kalinagar part 3. Jiribam amadi Jorimbam Sanjib Singh apok Y Romeo Singh sahi kuntra lai fam na Lamdai Kunau Zakura Thor Aduna Haujikna Kalinagar Part 3 da laibani aire. Police ki team na thawdok tofum da laktun asiba haksang amadi kar adu lokot kre aduga postmortem bidam Jiribam district hospital da pugre. Thawdok asi ki matang da Jiribam police na case amasu lokot kre aire. Atopa pau amatana singningai oiba maung da mau amasiram bagi wahauda irang thokre. Imphal East district ki Khurai Kongpal Sajor laikai da masana pingak da mari lairabi. Maunaha Soraisam Ongbi Danesori Sahi Kontraga Tarit Surabi Jingningai Oiba Mongda Sibagi Hauda Ngasi Ayuk Laikai Miam Osung Mapang Ge Piyo Sing Thomjilaktur Irang Thokre Tautogasi Matang da Fresh na Phangba Pau Ge Matungina Ngarang Nubidang Laikitrabi Danesori Amadi Maki Mapuroiba Inauton Nafi Koi Haibagi Hauda Kana Zainaba Amadi Thoki Aire Tongda Danesori Lau Hidak Tak Patagi Yungi Inkol Ge Maringda Lake Tadut Lai Patagi Jenims Hostan da Pokatuna Laikanabada Laying Wangam Tana Laikidabane Misi as a ching nabadi as a like miam abadi mapam kangla sangkom sang awang like ke. Quite sound about miam tomzilak to the kong palsas or like I did rang tokre. Ma forever police na fakre, like I miam of police na fakra be now don't like I esther ambukan sang lapadating batam cre. Tautogasi matang the mapang be musing of Fontor Pada, Danesori Mapureba, inauton atoponopi amakoi, Hibiki hold the makoyani, doing the canas and never get out of talking but lay. Danesori bungarang midang food na hada matunda. Maya da finan ajela hu thakuna sijanaba malan bani haina maral sire iranga do police laktuna laksin ke atopa pau amadana masamari leiraba mayum dagi thoki banopa amathi ba khangda leiringai charakta thauri jan na siraga leirum le aire thadogasi tha asi ki taraga mari da Jiribam district ki lal pane wardu da thoki bani daikitaba mi ediki mami Joyuddin sahi kontra gom de apokpa harun miya kawe mesi asi ki matang da laikitaba gi mapan thau MD Mayuddin na Paumi Sing the Fontor Pada, Maki Manau Nupaki Masa as Impalda, Tabak Surakalibane, Magtang Taragum Doida Impaldagi Mem the Lapane. Yumabata pull up Lamina Dabana Mark Lagi Ibazikangde. Manajiri Bam the Lady Hotel Masa, Amafami Hotel to Famingeda Migi Paisa Karasoksinke. Mana Lakwan bit as Iginubida, Zak Toklaba, Matung the Migi Aton Papisasing Sing Toklage. Sing Tolgi had no Mama Pada Iron Lakatokibani Ire. Mana sirabli pamawasi makut mabit chok pulambe masagi haksang da saru amati hafu tairame maki masada yaw ke belupa lag ani de singyang khairom so yarom ketre aire combined team amana khoijuban tabi makhalai kai chingdagi lotuna thamlamba khulai kaya pagat pangam kre Bisnupur district police na kumbi police station na konba mafam dagi nasayu khoijuman tabi makhalai kai chingda sathakiba counter insurgency operation amada lotuna thamlamba yamlaba khusu kulai kaya pagat kre Police na fagalaba khusukulai singa tudi USA na sahaba M16 rifle ama SLR ama 7.62 modified rifle ama Chinese hand grenade ama ICOM set 5.56 mm16 gi 5.56 m16 gi magazine ama 7.62 gi magazine ama 5.56 m16 gi ammunition for 7.62 SLR ammunition 8 amadi 7.62 AK Ammunition ahom recover to bangam kibani aire. Palestagi fangba paugi matungi nadi khoijuman tabi makhale kai singa made. Nafwat area da aina jadaba lalaurup singki movement laire aibagi akaknaba pau fangbadagi. SPN Herojit kim biang baka da additional SP operation Roni mayang bamna losing ba Bisnupur police commando amade. Kontraga daruk suba sam rifles ki combined team amana mapam adu question na thamlaga search operation chathabada khoijuman tabi makhale kai. Singki mafam amata harba yamba bakulai singa du lotuna thamlambadi aire. Makataba ain gwe batabak laukan na bapagalaba polam singado Kombe police station da sinagre aina pau asina makatari Joy Kisan INC ki primary membership tagi suspend tokre Thangmaiban assembly constituency ki emre khumuksam Joy Kisan Indian National Congress tagi suspend tawri aina Manipur Pradesh Congress Committee
MPCC की सेक्रेटरी एडमिनिस्ट्रेशन आरेश्वर गोस्वामी ने ऑर्डर अमा थोकरे ऑर्डर अदुन मखातन हाई MPCC की डिसिप्लिनरी एक्शन कमिटी की रिकमेंडेशन अमगी मतुंगिना MPCC की प्रेसिडेंट एंड लोकेना MLA के एस जयकिशन इंडियन नेशनल कांग्रेस की कॉन्स्टिट्यूएंसी की आर्टिकल की क्लोज एज के 27 द मेशलेंस की मखादा सस्पेंड तौकिबने सस्पेंशन असिन मरम ओरगा MLA के एस जयकिशन इंडियन नेशनल कांग्रेस की प्राइमरी मेंबरशिप तक लौथोकले आइना ऑर्डर असिन मखाता रगले मरगसिदा हौजिंग हाकी ममंग द फंकिब पाउदा ngasi manipur da COVID-19 na miyoi chahum barfu positive oiba thekna kre laijat asina ngasi gi oina miyoi amata sian kidre ngasi positive oiba masing ngasi tharaga manipur ge apunba confirm case lag amaga lising kuntaret sanipan ompudra hum doi yaukre maka tarakpa atopa pau amadana arang ara khara uraga sakhalle haina logba chumloi paujel text age Indian Republic urakpa sahi ompudra sangsilaklaba phawba tongan ba frup sing gi marakta leiriba khena basing manaba thak amada purakpa ngamdri aibai Indian ningkha tamba fanglaba matungda masagi lengaklon masana sem jadun lengaklon asige makhada kangluk ki laijing laison kuchu gi khet balhendana thong manan sakhat minaba ngamna ba pandam thamduna auki ba sahi umpudra manga ta hona rakibane ado India gi lengaklon makhada sanariba chana pathap sing da yauri ba sing mapungena mapan thongi mi eng da fajana urabaso awar ba di masing khangdan leiri aibasi ikau kau thokna bugum tawre ado mo polenga pathap ki singkat sing semtok taba yarak taba dagi auki ba sahi umpudra asige manungda sama ke sumna mafandrak sendok krabani asumna sendok semjen jaba India gi langa ulon ge sana pathaba se inong nong na sendok triba makai ana tham ki ba pandam gi lambida korok thang pa ngak ta mayuk na ba masana ta bane India langa gi sana pathab sem ki ba matam da awang nong pot lamdang gi jingde ikoi question pani thau pan ba mani makha tam nam asa gi langa ulon makha da leire lesinga ba sam pani fuga ma pan gi October da merger agreement ni haiba supnam gi jana boron makha ta mari forase India da mars tau ki bedage Sangla betias laikre adunani India gi lenga lon semba matamda Manipur yaukide ainari base sai humpudra manga gi sangla matamasi state asigi miyamda political stability amari sel thongge ningkha tamba phangba ngamda badage maigai punamak so thatuna mimana ba ngamda badage mirak mission ti oina khangli haibi yai punamak asina su oibi yai awang no poklam dam thoidone state asida langam phangam daba thawdo wathok kya gi worosin purakna bagi lambi puthok pangamdre awang bajung kai arang arak khara uraga sakhole aina lawbadi langane mai masing sandokpa ga state asida chana jaba masagi oiba policy masak thokna leitre British ki loilam oiringai degi makoi gi minai oina yana bagi sandokpa education mong adudagi pomo ondokpa ngamdre mai sing lambi thong karamba phibam da leire bagi abir punam na khangnari basine malem gi honglak liba jawul da globalization ki safuna ingsa bagi saktam lawduna humjelak liba si mayuk na bangam na ba masak thokpa kari thorang sing lakhole bagi abirsu anai yingsan bagi tangai fadabadu leire bane India ki lengak londa lebak sigi unity integrity ngak tona tongan ba kanglo purup singi marak dan nusi sana lemina ba hai ba wafam amade pandam leibani lebak manungi waiba problem mayam leiba se kokan bangam na ba political dialogue ki marwai ba hengkal leibani ai ba yai kanglo purup puna ma konsin bangam ba anoba lengak lon sem ba hai ba sina wathok puna ba ke warusin purak na bagi ahang ba do mention ba mateng oigani thajai lengak lon bo samak supna mapan rak handa semdok pa ya ba India ki democratic waiba khongtang asina pamliba pandam sing phangna da bofona bada nauna lengak lon sem bada luna thokloi kari tharong lakula kadage ai badu ti yengki batare atopa pau amadana IED pokai handuna Myanmar gi army person mari sire ani sokle thengna phangba pau amagi matung ina January taruk Myanmar gi matam dan bidang puni fan India gi matam dan pungwa pan rom taba matam da Manipur gi more border town ga lona dun lairiba Myanmar gi sangai region gi tambu dese ki manung chana laiba lamphalong da sakti laiba IED ma pokai handuna Myanmar gi langmi mari sire Anina asoka pandangle ana song thu news service ki pau amana aire pawasi ki matungi nadi bompo khan bagi thawto gado Myanmar gi for democracy group ki kangbu amo oriba joint force of Tamu PDF Fatalen amadi Burmese students organization Tamu ga punna khusam naduna Myanmar gi junta force oriba Myanmar military ki mathakta akhana attack tawbi khongthang amani aire bompo khariba mafam asi Manipur amasung Myanmar ga loinana into Myanmar friendship bridge ki meter samri rom chatlaga Tamu Road Kangi wa Brest Lamphaluk me da thoki bani aire kidney animak fail oituna leiriba Birkamjit da LMG Manipur lupa lising kunteng bangkre sugnu kendra gi manung chanba wangu tera hodam leirak tagi takhelambam Birkamjit Singh apopati Devkumar Singh hauzik kidney animak fail oibadagi aruba film da leiriba asigi layeng pada mating oina da bagita bangasi like minded group LMG Manipur na maki mayum da satuna masamak lupa lising kunge Sanbam kusinakre ana LMG Manipur ki publicity secretary Rakesh Naurino press ta thadorpa serola sina aire
ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯊꯝꯂꯝꯕ IED ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯄꯣꯈꯥꯏꯍꯟꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯀꯣꯜꯖꯥꯡ ꯄꯦꯂꯦꯁꯇ ꯂꯥꯜꯍꯧꯕꯁꯤꯡ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕꯁꯤꯡꯅ IED ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯊꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ IGAR ꯁꯥꯎꯠꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯐꯨꯟꯗ꯭ꯔꯩ ꯕꯠꯇꯥꯂꯤꯌꯟ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯝꯕꯥꯏꯟ ꯇꯤꯝ ꯑꯃꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯊꯝꯂꯝꯕ IED ꯂꯧꯊꯣꯛꯂꯒ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯣꯈꯥꯏꯍꯟꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯀꯝꯕꯥꯏꯟ ꯇꯤꯝꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯕꯣꯝ ꯗꯤꯁꯄꯣꯖꯦꯜ ꯁ꯭ꯀꯣꯠꯀꯤ ꯀꯥꯡꯕꯨꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯀꯨꯜꯖꯥꯡ ꯄꯦꯂꯦꯁꯇ IED ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯊꯝꯂꯝꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯝꯕꯥꯏꯟ ꯇꯤꯝꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ IEDꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯝꯗꯕ ꯇꯥꯔꯕꯗꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯄꯣꯈꯥꯏꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯊꯣꯛꯂꯝꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ ꯍꯥꯏꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯖꯨꯋꯥꯔ ꯍꯥꯕꯗ ꯃꯤꯑꯣꯏ 16 ꯁꯤꯔꯦ, ꯀꯌꯥ ꯁꯣꯛꯂꯦ꯫ ꯋꯦꯁꯇꯔꯟ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯋꯦꯁꯇꯔꯟ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯀꯥꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯖꯨꯋꯥꯔ ꯍꯥꯕꯗ ꯁꯥꯊꯤꯅ ꯁꯣꯛꯄꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯖꯨꯋꯥꯔ ꯍꯥꯈꯤꯕ ꯑꯗꯨꯅ ꯃꯤꯑꯣꯏ 16 ꯁꯤꯔꯦ꯫ ꯔꯤꯑꯦꯛꯇꯔ ꯁ꯭ꯀꯦꯜ 5.3 ꯌꯧꯅ ꯍꯥꯈꯤꯕ ꯖꯨꯋꯥꯔ ꯑꯗꯨꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯑꯔꯣꯏꯕꯗ ꯀꯟꯇꯦꯟꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯁꯤꯕ ꯄꯥꯎ ꯇꯝꯖꯔꯤꯕ ꯃꯅꯤꯄꯨꯔ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯗꯣꯝꯗ ꯀꯥꯟꯅꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯂꯣꯏꯅꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫